Manipur Top Channel gi maikei maroi bi ipausung miyamna thamjagi ahanbada Hill amasung Valley district singi friends amasung vulnerable areas in security force na search operation amasung area domination se takri Susampur district ki manung sanba Susampur police station ki manung sana laiba Galmol Belesta training camp temporary shelter oina saramba Beles volunteer singi haribasi security force na thuai khreari amaromdana Anaupa Lyric, my title na Modi's Bharat, a decade of excitement haibasida claim tauduno hairi maduri India gi Northeast da separatist amasu militant group singda particularly Manipur da China na involvement tauduna funding sing tau we have a wapham yauri lyric sigi matungina sinana Manipur gi khenaba masing yamna militant group singda hairi funding asita we have a wapham panbagaloina amarumdana amukona akan mamona kanem taurodana Kuki Kulai Pibesina Salai Tarik ki flag the Usit Hawaii Taukiba amas social media viral with Kibado akan mamong demand of Bogorina Excel of Kurkadab have a wapham down of phone of crate Atoba Paumdana Kuki militant singi bunker sing Tugayu Sulok to Liang Naga Ta Sigi Mangar Kuki militant sing Liang Nagas and Kundaba Konsakunda Landara Kibadubu is done Liang Nagasip chairman issuation ELNCA na akan mamuna yaning da phongdok pagaloina issue na sina kon mafam singda kanglon kaina sajilakliba Kuki militant singi bunker sing thugayo militant sing asi ga khuyek pinari ba sulak thu haina taksilakli issue na sigi serol mana hai Kuki singna satharakliba thabak thoram sing asi yamna khoidok thit pa thawni makhoi bu sangjapam pirubagi mai oina makhoina lam khopsen mamadi lam mapu sarakpa simak yamna lebak thibani Thasi ki mangar Kuki militant sing na kunsa kul landarak tuna kun sigi sip amadi chairman yauna kunja kya phuramba thawong siba ngakpi ba sungam ngam loidaba thawong ni haiba wapham thamnaduna thawdo sigi matang na pankhiba FIR gi matungina lokatpam tokpa thabak thoram sing mari leinaba authority na lokatuna awab tarab singi aseng wer fangal warakli Thawdok sing asi thokraba matungda suspension of operation su da leiba Kuki militant sing apaba makal ki khulai sing paiduna full combat uniform la satok sin tawba simak yamna lebak thibani haiba wapham thamnaduna Kuki militant singi khongthang sina miyam atuki matik mi pai pokhali kanglon kaina sajilak bi Kuki militant singi bunker barricade amadi kem man sang sing asi mari lena authority na thugai bi haiba wapham thamnakli Yellow Naga Miam ki punsi amadi lanthum section na ngakpi sanbinaba police outpost hangdok piu haiba wapham thamladuna kanglon kaina thabak thoram sing satharakli basing asi su da leiba Kuki militant sing mapung pana yawgi mami sauna ta bamaramna makhoi ge satnariba su review taw amadi revok taw kongthang asina Manipur mau sagine na ta pa phibam da lakpa ngamgani amadi democratic order sing ningthina satnaba ngamgani haiba wapham su sirol asina phongdorakli Konsa khunda thokliba thawdo asi atenba matamgi manungda loisin biu haina akanba wapham thamnaduna kariguma khongthang asi lokhotana thoklabadi naga miyamna naga singi phangpham thokpa haksing mapung phana phangnaba lapham thokpa haksing section ngaknabigi dama tungan khongthang sing lokholagani madura tholakpa apapada khudimak naga miyamna puro herakli Konsa khunda singnarakliba madi naga singda Kuki singna criminal gi thawong sing satharakliba sida ELNCA na kaidonong na yengduna lairoi haiba wapham thamnaduna Kuki singi aronba wapham amada yumpham oiduna naga singda karigumba amata tanaramba tawduna naga khun phawduna satliba lambibu makhoina makhoigi oiba lambi ni haina makhoigi thoningba ming tholakpa simak yamna lebak thibani naga singi oina lairiba hak amadi saktam singna singnarakpa khudingi mayokta ELNCA na matam pumbada lepkani haiba wapham siol asina phongdorakli Kuki militant sing naga sing bu sing narakpa amadi naga khun singda landarakpa sikonsa khun gi thawdo sin ahan banati haina nongai taba madi mi pai bu wapham thamnaduna sol sin hai state asida president ru leiringi matam asida konsa khun gi longwiram naga nupi amana masagi yumphamda yumsanaba yumpham tholingai Kuki militant yauna mathong huktabu Kuki singna nupi edu phukiba madi yumpham tholiba mafam adu amang ata thon kibagi thawdok sing lekhibani Kuki singa si karamba phur no haib mamangai de thokiba thawdok singna adumak mayek singna taklabani haib wapham thamnaduna kumza English singa maga samapan ko humfu amadi English singa maga samapan ko humdra gi matamda Kuki phur basi Manipur lenga amadi Delhi degi MP ki kuthang refugee relief fund lauramani
refugee fallaramba kaidonungda sian yaroidabni oiroidaba amadi lamsat kama mon kuki singna makoi kueba wakhalon singi makhara tuwan tuwan ma thabak thoram sing sa tharak pasina ngasi state asida tangtu laita daba nena ta daba phibam leibani haiba wapham association thadorok pa solution phongdorakli nakalamaramda tha asigi manga thuki ba thawdo si liangmai baptized church association LBCM Manipur akan mamong yaning da phongdorak pagalojana makhatana asiguma thawong sing sa tharaktana ba wapham thamnakli atopa pawkhrana State Orchidarium की फीवम उबदा PCCF PN कितरी मणिपुर लेंगा की फॉरेस्ट डिपार्टमेंट की प्रिंसिपल चीफ कंजर्वेटर ऑफ फॉरेस्ट अमसुम हेड ऑफ फॉरेस्ट फोर्स अनुराग बासपाइना खोहाम पात लेबी स्टेट ऑडिटोरियम सेतुना मफम अदुगी फीवम हाकथेंगना येंगसिंख्रे अमसुम ऑर्किडरियम अदुगी मेंटेनेंस की फीवम उबदा PPCF अमसुम हेड ऑफ फॉरेस्ट फोर्स PN कितरी हाइरी चीफ कंजर्वेटर ऑफ फॉरेस्ट Territorial one amasung wildlife Eljoy Kumar galoy na sakiba khongset adu mapung oina haujung mafam aduda uraising mapung phana satpa amasum tourism lakpa matam asida mafam aduda uraising karam tauna manage tawri amasum mafam adugi semgaliba infrastructure sing yengsin bani yengsin khongset aduda mafam aduda lairiba uraising maintenance tawba amasum uraising thambagi mawong adu uboda pen kitri mafam aduda lairiba uraising adu ningthina maming tharam da thengnaki amloina makoi gi laifam thokpa inil gi sang adu ngakna thamlam khidi amade mafam adu luna na thamlam da bana singba phibam thengnaraki khongset adu da PCCF amasum hofna hojuk sathariba national highway sem amasum singkak kakpagi thabak sathariba sina maram oiraga das pollution thokpa sina sensitive oiba urai sing se thengna ngal haina photoki khongset adu da yaukiba DFO wildlife te lariba main power sing Manil na sing mo sisinaraga uray sing sang na ini ising saibiba masum maintenance tawna ba akan mapoktak piki mafam adu da hawriba uray makhal sing adu maming ningthi na tharaga yengba lakpa miyoi sing da masa khangna na ba khongthang athubuda lakhar kadabani horticulture infrastructure sing amasum tourist sing lakpa matam na sijinaga da ba amenities sing mapung oina interpretation center amasum orchid displays house public facilities sing Craig Road amasum entry point sing atupa matamna semjinana bakhanki mafam aduda hawriba urai sing adu sprinkler season aduna ising inil pina ba thawrang pakha lo hain akan mapok takiki makhatana chief conservator of forest territorial one amasum wildlife na sang naina satuna phibam yengsinana bakhanki loinana tung koina sakada ba thawrang sing hawdona bakhanki masiga loinana DFO central mafam aduda integrated tracking circuit changbatuna state orchidariums bamboo setums, arboretums, amasung biodiversity park samna bakhanki loina Imphal West District ki manungna polo merging yauna hangang nagar ben sangpatuna mapung phaba tourist network amasam gana wazu khangan kenasu paus ta makhatana su phongdorakli makhasa tharak poina to papam chusampu dagi lanjela khiba IDP singi weba mi pham pangthok tona warep lokri English ngani ga kun go homdoi gi me ahum digi hawduna koki lalobu singna Maitai misam kya da landa sangsinuna bayu mai kai kya mai thadok piduna lanje narak tuna relief camp sing madi tuan mapam kya da sangjapam logduna sahi ani leraklaba Susampu district gi lakpa internally displaced person sing goeba mipam ama ngasi Bishnupur district ki ningthau khongna laidiba Mongol nganbi college ta pangthok tuna warep sing lokri Susampu de label loop sing Maitai society Susampur Maitai youth organization Susampur Maitai ethnic class victim committee Imalay Marel Susampur amasum nupi sama Susampur punsilag semba Apex budi ama oiriba Susampur Maitai United Committee na sinuna pangdokiba IDP singgoeba mipamaduda tilliba miyamna kumna khana nainaraba matuna warep ani lokhi warep singaduri displaced oiriba Maitai sing family khudimaki member amada masagi educational qualification ga sanaba livelihood program ama oina government ki thabak ama piba masum Susampur gi lanjenarakliba IDP singi oina government of India masum government of Manipur na temporary shelter gi dama point mari park sauba plot ama mampiduna shelter home sing saduna Susampur da lariba masa gi yumda hanjinma yadriba phawba lainanaba sinba haiba warep singi mifam maduga mari lena co convener Susampur Maitai United Committee ning thousam labana phongdorakpada hauju asi santi laklibra laktribra khangdaba matamni aikhoi relief camp da leirakliba si sahi ani phare adubu relief camp da lairiba miyoi sing khaktana thengnariba awabasi khangani asigomba sahi ani relief camp da leirakpa sina
wakhal lairaktaba amadi anaba thengnariba kya asina maram oiduna ngasi asigumba mifam asi pangthoktaba yadaduna pangthokpani government gi maikaidagi budi livelihood program kya pekhatpiri adubu government pekhatliba candle saba dup saba kauna gi bag plastic bag na singba saba kot kya gi program pekhatlabu sumasina hingba yabagi senthok lambi oiba ngamlaktaba hoiri maru oina phanayamna candle bag kya sarbasu pot yon pham leitabana yona na bohona bada awaba ma mayonari asigumba kya si yenglaga government na IDP singi imung amagi miwe amada masaga sanaba thabak kya pihanba haiba warep ama lawri aduga loinana IDP sing asi masagi oeba business ama setup tawba tarabasu masagi mingda lamamadi dukana singba leitabana bank na singbadagi loan lawba yadaba kya leiribasi koknaba temporary oina Hogok saw ikaida point mari pak saw plot amamam pihanba haiba warep anesi lawri lawri ba warep sing asi government amadi mari leinaba singda pisinduna athubada thabuk oina onthok hanbana ba khonaragani karigumba warep sing asi thabuk to onthorakta tarabadi miyam loinana khongjang kya sangsilakpege maram maduna government na warep sing asi athubada thabuk to onthokpira loinana ngasi asina chuchampurdagi lanjilak singi oeba mifam amma tawduna mifam ama tawdun warep sing lawri ba sigumba makhatana tungan mafam singdagi lanjenarakli bisingisu mafam sabe yengduna asumna silana na bu hona khigana ki ngasigi mifam aduda manipur gi tungan mafam da hangli relief camp sing de laidi ba champur gi ITP singna saruk yakhena su paw sida makhatana phungtorakli atopa paw madana Telangana da tunnel ningkhairakhiba search and rescue operation hauji aroiba tangka gori Telangana gi Nagar Karnool district hutpagi thabak sathariba Shri Salam Left Bank Canal SLBC tunnel gi saru ama ningkhai rakhibagi matung hausik sathariba search amasum rescue operation aroiba tangkak yaure haina official sing ngasi phongtokri February 12 digi tunnel adugi manungda engineer sing amasum labor sing yauna miyoi nipan mafam khangdana leirakhibagi manungda miyoi ani Punjab tagi Gurpreet Singha koba mamasum Uttar Pradesh ki Manoj Kumar ko ba magi haksang di rescuer singna hana na pangkrabani Manoj Kumar tunnel project ki contract lori ba farm the engineer wina thabak tawbani masum Gurpreet Singha tunnel boring machine TBM operator ni official singduna ki tunnel sigi manungda hauji athari ba search amasum rescue operation hauji aroiba tangkak yori hauji ate akai sing lathokadaba watliba meter yankhai rongi masangkakta mangaire madi masi April 15 phawbudadi loiragani haina makoina phongtokli official amana ki Army NDRF SBRF Singareni Collieries Company Limited amasum atai agency singna February 12 digi tunnel adugi manungda mafam khangdana leirakliba miyoi taruk thibagi thabak leptana sathari adubu thibagi thabak satharakpa ngasi numit yankhai ga matuini surabasu makoi tarukti khungul liba phangdana leiri haina makna phongtokli makna ki haujik tunnel manungdagi ate akai leiba amasum leikhum leinang sing conveyor belt amasum locomotive train ama sizinaduna mapana puthorokpagi thabak sathari haujik tunnel manungdagi ising singtokpagi thabak se leptana sathari haina makna phongtokli hairi panma yabudi handakta tunnel si phutpagi thabak satharaba matung ahanba sip ki oina February 12 gi ayuk miyoi yankhai meter sani sangba tunnel boring machine amaga loinana tunnel adugi manungda sangkhibani matungda aikhoi tunnel adugi manungda kilometer 13.5 rom sangna sangsinbaga ayuk pung nipan ga makhai rom tabada tunnel adugi saruk ama khanghoduna ningkhai rakhibani miyoi yankhai dugi manungda nifuga nithoi thawdo adudigi asu angam yauduna nan thokhi official singi matungina haujik mapam khangdana leiriba miyoi taretugi manungda amana engineer ni amana machine operator ne amasum atopa marina wakani mafam khangdana leiriba miyoi sing adugi maming Srinivas Sani Singha Sandip Sahu Jekaje Santosh Sahu amasum Anusa kawi haina phongdokladuna makhoina ki Srinivas na Uttar Pradesh tagi ne amasum Sani Singha na Jammu and Kashmir tagi ne amadi atopa lemhauriba sing aduna Jharkhand tagi ne hari loisilak poina topa pawhrana Russia na Ukraine gi Sami city da misal kapsin wada miyoi kunthra sikre maudraga mapan sokri Russia na numaizu numida Ukraine gi Sami city da misal kapsin bada yamdrabada miyoi kunthra ga nithoi sikre haina official sinu phongtokri ayuk pung taraga minute taraga maram tabada Palam Sandegi miyam tin khalakpada matamda Sami city mayolda ballistic missile ani kapsilaki haina official sing hairi official channel singda utkiba thawdo thokpham gi
MA-singda lambiगी matayda haksangsing bag amubada haplaga pareng utki masum atay haksang mayam amasu atay akaisinggi marakta blanketsingna yomlaga thamba ukhi. Video footage da fire crew singna kintharaba building singdi atay akaisinggi marakta car sing may sakpa mutatnaba honaba su ukhi. Etik adugi mahaya moina angang ani yauna yamdrabada miyoy kuntragandu sikhi haina State Emergency Service of Ukraine sirol amada phongdokhi makhatana angang taraga mathu yauna miyoy maudraga mapon sokki haina sirol duna haidi rescue tawnaba thorang sing paikhatli amas double missile attack aduda miyoy mayam sikrenu su Ukraine gi president Volodymyr Zelensky na phongdokhi. Preliminary information gi matungina misam mayam sikre amasum sokre misam mayam gi punsi manghan ba asiguma thaba si mathong maram khangdaba miyoy singkhaktana sathabani haina magna phongdokhi. Attack aduda cluster munition sing season aduna yariba makai miyoy yamna hatna ba khotna rakhena su Ukrainian president office gi hetna phongdokhi. Samida tawkiba attack adu sayol amakhaki manungda misam singi punsi manghan ba anisuba large scale attack oiri masigi mamangda April marida Zelensky hometown Krevy Rihar tamthiba misal attack amada angang mapan yauna miyoy kun khara hen sikhi attack adugi pakhum malemna pibigi apama su Zelensky na phongdokhi sin phawbana kaidongaida ballistic missile amasum aerial bomb thingkidri amasum mathau taribasi terrorist amada satpham thokpo liset Russia ra satpani haina magna phongdokhi malem ge tai lusing busing su attack adu yaning da phongdokhi air strike aduna Washington na lusing duna nakalani gi marakta singnariba santigi wari aremba tale haina French President Emmanuel Macron haiki hari mipung khudi magna khangi lana si Russia na hobne duga ngasi Russia khaktana lana si leptana sathana ba phirep lawi haba mayek singli miyoibigi punsi international law amasum President Trump gi diplomatic oiba thorang sing ikai khumnadri haina su Macron haikina su paus na phungdorokli do tantak na sunu mayam na thamjaram ge hausikoi na di mayam paus matang sa lusinjarage amasum mayam puna no update ngaminasi